ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯦꯁ꯭ꯋꯔ ꯊꯣꯛꯆꯝꯅ ꯏꯕꯤꯕ ꯄꯥꯡꯈꯣꯛꯂꯥ ꯎꯇꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯑꯗꯨꯕꯨ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯂꯤꯕ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯀꯣꯃꯦꯟ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯡꯈꯣꯛꯂꯥ ꯎꯇꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯑꯌꯥꯝꯕꯅ ꯊꯥꯖꯔꯣꯏ ꯃꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 40-40ꯗꯤ ꯊꯥꯖꯔꯔꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ 80%ꯅ ꯊꯥꯖꯔꯔꯣꯏ ꯃꯪꯗ ꯁꯅꯥ ꯈꯨꯜꯂꯒ ꯃꯤꯀꯞ ꯊꯣꯛꯄꯗ ꯐꯪꯕꯁꯤꯕꯨ ꯀꯅꯥꯅ ꯊꯥꯖꯗꯣꯏꯅꯣ ꯊꯥꯖꯕꯗꯤ ꯂꯥꯏꯗꯅ ꯅꯣꯛꯅꯤꯡꯒꯅꯤ ꯀꯔꯦꯝꯅꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯇꯥꯔꯤꯉꯩ ꯃꯅꯨꯡꯗꯁꯨ ꯕꯣꯔꯤꯡꯁꯨ ꯆꯨꯔꯛꯀꯅꯤ ꯈꯜꯂꯛꯀꯅꯤ ꯑꯩ ꯏꯁꯥꯗ ꯊꯣꯛꯂꯕꯗꯤ ꯀꯥꯏꯅ ꯅꯨꯃꯤꯠꯇꯣ ꯂꯥꯡꯕꯟ ꯊꯥꯒꯤ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯂꯧꯁꯤ ꯀꯣꯏꯕ ꯉꯝꯗꯕ ꯂꯥꯡꯕꯟ ꯊꯥ ꯍꯥꯏꯗꯨꯅ ꯆꯨꯝꯅ ꯁꯥꯕꯇ ꯅꯠꯇꯅ ꯈꯌꯥꯛꯅꯕ ꯑꯣꯝꯆꯥꯛꯅꯕ ꯑꯃ ꯌꯥꯎꯗꯨꯅ ꯁꯥꯏ ꯑꯗꯨꯅ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗꯦ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯈꯤꯗꯦ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯗꯅ ꯁꯥ ꯁꯟ ꯐꯥꯎꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯁꯤꯕꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯎꯈꯥ ꯋꯥꯈꯥꯗ ꯆꯪꯗꯨꯅ ꯀꯨꯅꯈꯤ ꯃꯁꯤꯒꯤ ꯇꯁꯦꯡꯂꯕ ꯁꯛꯇꯝꯁꯤ ꯁꯍꯔꯗꯒꯤ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯈꯨꯡꯒꯪꯁꯤꯡꯗꯗꯤ ꯁꯣꯏꯗꯅ ꯎꯒꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯈꯨꯗꯤꯡꯃꯛ ꯃꯤ ꯇꯥꯛꯏ ꯄꯨꯝꯆꯤꯛ ꯆꯤꯛꯏ ꯑꯗꯨꯕꯨ ꯂꯥꯏꯔꯕꯒꯤ ꯄꯪꯈꯩ ꯃꯅꯨꯡꯗ ꯂꯩꯕ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯈꯔꯒꯤꯗꯃꯛ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯤꯕꯨ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯊꯕꯛ ꯁꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯅꯤꯗꯤ ꯎꯗꯕ ꯅꯠꯇꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯥꯕꯒꯤ ꯆꯥꯡꯗꯤ ꯍꯟꯊꯗꯦ ꯍꯟꯊꯕꯗꯤ ꯂꯥꯏꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯇꯝꯁꯤꯃꯛꯇꯗ ꯑꯩꯍꯥꯛ ꯑꯣꯐꯤꯁꯀꯤ ꯁꯨꯒꯗꯕ ꯐꯥꯏꯜ ꯈꯨꯗꯤꯡꯃꯛ ꯁꯨꯔꯝꯂꯒ ꯏꯝꯐꯥꯜꯒꯤ ꯁꯥꯏꯀꯜ ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯕ ꯐꯠꯈꯤꯗ꯭ꯔꯕ ꯄꯥꯡꯒꯩ ꯂꯝꯕꯤꯗ ꯑꯩꯒꯤ ꯃꯟꯖꯨꯅꯔꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯊꯧꯔꯒ ꯑꯩ ꯌꯨꯝꯗ ꯂꯥꯛꯈꯤ ꯀꯟꯅ ꯊꯧꯕ ꯅꯠꯇꯦ 25 ꯁ꯭ꯄꯤꯗꯇ ꯌꯥꯝꯅ ꯇꯞꯅ ꯊꯧꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯅꯠꯈꯤꯗꯦ ꯂꯝꯕꯤꯗꯨꯅ ꯐꯠꯃꯟꯗꯕꯅ ꯐꯠꯈꯤꯗꯕꯒꯤ ꯀꯟꯅ ꯊꯧꯕ ꯌꯥꯈꯤꯗꯕꯒꯤꯅꯤ ꯑꯩꯍꯥꯛ ꯅꯣꯛꯅꯤꯡꯈꯤ ꯑꯗꯨꯛ ꯇꯞꯅ ꯊꯧꯔꯕꯗꯨ ꯖꯀꯤꯡ ꯈꯖꯤꯛꯇꯪ ꯂꯩꯕ ꯃꯐꯝꯗ ꯑꯩꯒꯤ ꯑꯦꯛꯇꯤꯚꯥꯒꯤ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯂꯥꯎꯕ ꯃꯈꯣꯟꯗꯤ ꯐꯖꯅ ꯍꯧꯅ ꯂꯥꯎꯅ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯑꯁꯨꯝ ꯍꯥꯏꯅ ꯐꯠꯇꯕ ꯂꯝꯕꯤꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯒꯗ꯭ꯔꯥ ꯑꯁꯨꯝ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯈꯨꯟꯗ꯭ꯔꯥꯄꯝꯒꯤ ꯆꯤꯡꯈꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯦ ꯁꯝꯕꯩ ꯈꯨꯟꯗꯣ ꯂꯥꯟꯊꯣꯛꯇꯨꯅ ꯋꯥꯀꯪꯈꯣꯡ ꯊꯣꯡ ꯌꯧꯔꯛꯂꯦ ꯊꯣꯡꯗꯣ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯥꯏꯗ ꯐꯨꯔꯛꯄꯗꯒꯤ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯈꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯅꯤꯡꯒꯤ ꯇꯌꯔꯗꯨ ꯄꯪꯆꯔ ꯑꯣꯏꯕꯒꯨꯝ ꯑꯃꯨꯛꯇꯪ ꯐꯦꯠ ꯍꯥꯏꯈꯤ ꯑꯩꯍꯥꯛ ꯒꯥꯔꯤꯗ ꯈꯥꯝꯂꯒ ꯂꯨꯛꯊꯗꯨꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯈꯤꯗꯦ ꯑꯗꯨꯗ ꯑꯩꯍꯥꯛ ꯊꯣꯏꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯒꯥꯔꯤ ꯑꯗꯨ ꯐꯠꯈꯤꯗ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯖꯀꯤꯡꯁꯤꯡꯗꯨꯕꯨ ꯊꯩꯗꯨꯅ ꯊꯧꯔꯛꯈꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟ ꯌꯧꯔꯦ ꯈꯨꯟ ꯑꯅꯤꯃꯛ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ ꯈꯨꯟ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯈꯨꯗꯣꯟꯗ ꯑꯩꯒꯤ ꯌꯨꯝ ꯂꯩ ꯏꯁꯥꯃꯛꯀꯤ ꯈꯨꯟꯁꯤ ꯌꯧꯔꯛꯄꯗ ꯑꯩꯍꯥꯛ ꯉꯛꯈꯤ ꯉꯛꯄꯗ ꯅꯠꯇꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯗꯨꯗꯤ ꯁꯣꯔꯣꯛꯀꯤ ꯃꯅꯤꯡ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯦꯐ ꯁꯥꯏꯗꯇ ꯂꯩꯔꯝꯕ ꯀꯅꯥꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯅꯔꯛꯈꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯁꯤꯡꯗꯨ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯇꯧꯃꯛꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯉꯛꯄ ꯄꯣꯠ ꯑꯃꯗ ꯉꯛꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯣꯏꯈꯤ ꯍꯩꯅꯗꯕꯗꯨꯃꯛꯅ ꯆꯦꯟꯒ ꯅꯥꯟꯊꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ
ꯃꯈꯥ ꯇꯥꯕ ꯌꯦꯡꯊꯈꯤ ꯑꯗꯨꯕꯨ ꯃꯗꯨꯃꯛꯁꯨ ꯑꯣꯏꯔꯝꯗꯦ ꯈꯜꯂꯛꯏ ꯀꯔꯤꯒꯤꯅꯣ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏꯁꯤꯕꯣ ꯃꯈꯣꯏ ꯑꯃ ꯑꯅꯤꯇ ꯅꯠꯇꯅ ꯍꯦꯛ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯂꯛꯈꯤ ꯑꯩ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯖꯥꯠꯅꯣ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯄ ꯒ꯭ꯔꯍꯕꯥꯁꯤ ꯍꯥꯏꯕꯗꯤ ꯑꯦꯂꯦꯟ ꯀꯥꯏꯗꯨ ꯑꯣꯏꯅ ꯎꯔꯕꯖꯥꯠꯂꯥ ꯃꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯠꯌꯦꯡꯗꯨꯗ ꯍꯩꯅꯗꯕꯗ ꯅꯠꯇꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯨꯝ ꯍꯩꯅꯗ ꯁꯥꯎꯅꯤꯡꯅ ꯊꯧꯔꯛꯄꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯃꯅꯥ ꯌꯧꯁꯤꯜꯂꯛꯂꯦ ꯊꯣꯡꯒꯥꯟ ꯃꯅꯥꯛꯁꯤ ꯌꯧꯔꯐꯥꯎꯗ ꯊꯦꯡꯅꯔꯛꯈꯤꯕ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯣꯏꯈꯤ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯆꯪꯐꯝ ꯃꯌꯥꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯝꯂꯛꯂꯕ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯄꯤꯛꯇꯛꯅ ꯁꯥꯕ ꯍꯣꯇꯦꯜ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯤ ꯃꯤ ꯐꯅ ꯇꯤꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯑꯁꯥꯕ ꯕꯣꯔꯥ ꯆꯥꯅꯕꯒꯤꯗꯃꯛꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯕꯣꯔꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤꯡ ꯆꯠꯂꯤ ꯃꯥꯒꯤ ꯕꯣꯔꯥꯒꯤ ꯃꯍꯥꯎ ꯀꯅꯥꯅꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯈꯤꯗꯦ ꯃꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯈꯨꯜꯂꯣꯟꯅꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤꯁꯨ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯥꯈꯪ ꯃꯆꯥꯅ ꯑꯌꯥꯝꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯍꯥꯎꯕ ꯕꯣꯔꯥꯅ ꯄꯥꯎꯊꯣꯡ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯏꯆꯦꯜꯗ ꯅꯨꯡꯁꯤ ꯍꯤꯗꯦꯜ ꯑꯣꯏꯕꯒꯤꯗꯃꯛꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅꯅ ꯊꯨꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯕꯣꯔꯥꯒꯤ ꯃꯄꯥꯜ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯍꯥꯏꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯍꯥꯛ ꯕꯤꯕꯨꯂꯥ ꯆꯨꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯅꯔꯛꯈꯤ ꯆꯨꯝꯅꯇ ꯌꯦꯡꯉꯛꯄ ꯅꯠꯇꯦ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯐꯥꯎꯕ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯑꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯑꯣꯏꯍꯟꯈꯤ ꯃꯤꯠ ꯐꯥꯎꯕ ꯀꯨꯞꯅꯈꯤꯗꯦ ꯃꯁꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯂꯦꯡꯅꯈꯤꯗꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯅꯕꯒꯦ ꯍꯥꯏꯕꯕꯨ ꯑꯩꯅ ꯁꯨꯃꯥꯡꯗ ꯍꯥꯏꯖꯤꯟꯈꯤꯗꯨꯅ 이삭 우드러바 파우바 레신두나 셉타두나 ꯌꯦꯡꯅꯍꯧꯈꯤ ꯑꯩꯅ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯒꯠꯂꯒ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯥꯔꯠ ꯃꯨꯊꯠꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯦꯠꯂꯤꯕ ꯐꯤ ꯀꯔꯤꯝꯇ ꯍꯣꯡꯗꯅ ꯐꯃꯨꯡ ꯊꯛꯇ ꯂꯣꯡꯅ ꯍꯤꯞꯂꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯍꯪꯀꯠꯅ ꯈꯟꯕ ꯍꯧꯔꯛꯏ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯅꯔꯛꯈꯤꯕꯗꯨꯕꯣ ꯃꯈꯣꯏ ꯑꯃ ꯑꯅꯤꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯍꯦꯛ ꯊꯦꯡꯅꯔꯛꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯍꯥꯛ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯗ꯭ꯔꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯈꯟꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯊꯣꯡꯒꯥꯟꯗ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯍꯣꯇꯦꯜꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡꯗꯨꯗ ꯍꯪꯂꯨꯔꯒꯦ ꯈꯟꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯈꯤ ꯑꯩꯅ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯍꯣꯇꯦꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯈꯤ ꯃꯈꯣꯏꯒꯤ ꯃꯤꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯀꯔꯦꯝ ꯀꯊꯥꯅꯕꯒꯨꯝ ꯈꯟꯈꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯆꯪꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯑꯆꯪꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤꯀꯣ ꯑꯩꯍꯥꯛ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯑꯃꯗꯤ ꯅꯣꯛꯅ ꯋꯥꯍꯩ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯣꯡꯗꯣꯛꯇꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯂꯩꯀꯥꯏꯁꯤꯃꯛꯇꯗ ꯂꯩꯕꯤ ꯌꯥꯝꯅꯁꯨ ꯇꯧ ꯉꯝꯕꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣ ꯈꯪꯗꯕꯤ ꯆꯤꯟꯐꯦ ꯌꯥꯝꯅ ꯐꯕꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯁꯅꯥꯊꯣꯏꯅ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯇꯥ ꯆꯥꯎꯔꯦꯟ ꯍꯧꯖꯤꯛ ꯇꯥ ꯆꯥꯎꯔꯦꯟꯒꯤ ꯑꯦꯛꯇꯤꯚꯥ ꯃꯅꯤꯡꯗ ꯇꯣꯡꯈꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯇꯥ ꯆꯥꯎꯔꯦꯟꯒꯤ ꯏꯅꯝꯃ ꯑꯣꯏꯗꯣꯏꯔꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯀꯔꯤ ꯂꯝꯗꯒꯤꯕꯨ ꯑꯣꯏꯔꯤꯒꯕ ꯃꯍꯥꯛꯃꯨꯛ ꯐꯖꯕ ꯑꯩꯈꯣꯏ ꯄꯣꯛꯄꯗꯒꯤ ꯎꯖꯔꯛꯇ꯭ꯔꯤ ꯃꯗꯨꯗ ꯑꯩꯅ ꯑꯁꯣꯛꯄꯗ ꯊꯨꯝ ꯍꯥꯞꯄꯗꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯔꯛꯅꯅ ꯍꯥꯏꯈꯤ ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯏꯅꯝꯃꯅꯣ ꯁꯅꯥꯊꯣꯏ ꯅꯪ ꯑꯉꯥꯡꯗ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯀꯔꯤꯝ ꯀꯊꯥꯅꯕ ꯃꯥꯟꯕ ꯋꯥꯍꯩꯁꯤꯡꯗꯤ ꯅꯔꯩꯀꯥꯏ ꯑꯁꯤꯒꯤ ꯅꯕꯨꯡ ꯅꯧꯄꯥꯁꯤꯡꯗꯗꯤ ꯁꯤꯖꯤꯟꯅꯒꯅꯨ ꯃꯃꯩꯗ ꯅꯪꯒꯤ
nagun mahiyang yamna tarakani. Nahak nupini, kharasu liri khuriba tamo. Maduda Sanathoina ikai nungsi yanana amadi saurangna hairei. Karino ta saure na haridubu karino. Isam samna ising singna wa habada ta saure na asuk yamna sauribu karigino. Matamsida usamgi memina wa pangsilai. Yahare ibungo tumdami hokdokpa tahangano. Phasai hababu phasai habani. Asingba sumba habada nangi nupiduda karisu misau changloi. Memina su wa pangsilakpasida tafam khangkhide. Angakpa amagi mathakta angakpa ma habadu oikhi. Makhoigi maung matawduna aingonda noknaba karimnabasu malakhide. Iseng sengba asumba oina harapodono tawkhi. Asar awungsina aingonda ngasai munna yenglakhibagi wahanthok khanglakhi. Wafam asigi damakpu mayamda hanguge haina thorakpani. Aduda hauji makhoi mayamna harapasida jingnaba phawduna tapthare. Aduga tapna haikhi. Ngasise aingonda yamna ngakpa ama thokle. Aduga hauji nakhoina haraiba wahisinaga hena amuka ngahalle. Ngasai aina yimna khunaugi khunjin hek yorapada leramliba asar awong khudimakna aingonda munna yengnarakhi. Chumnagi makhoi ama anigi wanate. Hek thengnarapa mibum khudimak aingonda munna yengduna lehaunakhi. Masida leiriba makhoi punamaksu aingonda munna yenglaga lehaukibani. Madu karigino haiduna ai hange tholokpani. Adubu hauji nakhoi myamgi wahaisida ai punga ngakle pungpam pangthare. Maduda Sanathoina ngakna harei. Karino ta saure nangna hairisibo. Nangi Activa maningda adu phajana tongkhridubu karimta udaba khangdabodona hairisibo. Asengmane Sanathoi ai karimta khangde usu ude. Hojiktada nakhoi myamna hairba kansida khanglibasini. Memina harei. Ta saure aikoina haribase minamba wanate. Tasengna uhoraga habane. Nupido aikoi khwaina uriba khangliba masak phajabidu nate. Pura pararoida phajabi nupini. Chenlising amana magi phajaba haiba ngamoy. Phajabada saithaba heire hariba kabila kha amana saithabasu yoroi. Saithage hotnarubada masagi kalam masin tektuna tokani. Mirakta asumaina phajabi nupi akhoi amukta uraktri. Leromgani habasu thajadre. Mirakta di laraga lairibaktasu leromgadaba mande. Nupa nahadi laidana nupi akhoi phawa mahaki phajabaduda ngawi. Mahaki phajabaduda kalai. Adunabu angakpa ma yauna yengakhibane. Hojikta nangna haikibado misingna nangonda yengai haiduna. Mado nangonda yengma nate. Nupi adugi masakta yengnakhibani. Maduda nangnadi nangonda yengpa oina khanjabani. Memigi wahaisida ai ngakhi. Ngaktuna asumna haikhi. Asengbrane hairisibo. Aduda mayamnadi uraga aina udribasina karigi. Ini memsana hairei. Nangna uba udabadi aikoi khangde. Aduga mayamna haribasidi asumani ibungo saure. Aisu mayamna habadagi hotendagi senthoga yenghawi. Adubu mamaidi uhodre. Nangi garigi maningda nupi ama tongkhibadudi tasengna uhawi. Nupidu angama masugi phanek sekhi. Hangama par masugi phi inkhi. Masigi hek matungda memina makha samtharei. Ta saure nangbu tasengna uba khangdaba asengbra. Asuk yama mitna uraga ta saure na ude haribasina kamai tawribijatno. Asengmane memi ai karimta ude karimta khangde haribasini. Sanathoina ngakna harei. Haribasinadi mayamnadi uraga nang khaktana udaba. Adudi mahak lai oiba tarene. Laira mira ai khangde. Aina tasengna haribasini. Aina mabu uramadabo aina karigi ngakadage. Adubu hojiti nakhoi myamgi wafamsida aisu yaningle. Maramdi nakhoi khaktana tana ahuba khudimakna yengnarakibaduna. Hotel fambi ini memsana harei.
ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯟ, ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯨꯗꯤ ꯃꯤꯅ ꯑꯃ ꯅꯠꯇꯦꯀꯣ, ꯇꯁꯦꯡꯅ ꯎꯍꯧꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪꯕꯨ ꯇꯁꯦꯡꯅ ꯎꯗꯕ ꯈꯪꯗꯕ ꯑꯁꯦꯡꯕ꯭ꯔꯥ? ꯑꯩꯈꯣꯏꯗ ꯏꯀꯥꯏꯗꯨꯅ ꯂꯣꯠꯄ ꯀꯥꯏꯗꯤ ꯅꯠꯇꯦꯀꯣ꯫ ꯀꯔꯤꯒꯤ ꯏꯅꯦ ꯍꯣꯏꯗ ꯂꯣꯠꯀꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯕꯨ ꯀꯔꯤꯗ ꯏꯀꯥꯏꯐꯝ ꯂꯩꯕꯒꯦ? ꯇꯁꯦꯡꯅ ꯑꯩꯍꯥꯛ ꯈꯪꯗ ꯎꯗꯕ ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯗꯤ ꯁꯨꯝ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅꯗꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤꯡꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ꯫ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯣ, ꯑꯗꯨꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯇꯣꯛꯂꯣ꯫ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏꯗꯤ ꯑꯣꯏꯔꯔꯣꯏ, ꯃꯔꯝꯗꯤ ꯅꯪ ꯈꯛꯇ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀꯤ ꯃꯁꯛꯁꯨ ꯎꯍꯜꯂꯤ꯫ ꯀꯅꯥꯅ ꯈꯪꯒꯅꯤ, ꯅꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯦ, ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯑꯣꯏꯔꯝꯃꯕꯗꯤ? ꯍꯧꯖꯤꯛꯇꯗ ꯑꯩꯍꯥꯛ ꯁꯨꯛꯊꯔꯝꯕ ꯃꯥꯏꯊꯣꯡꯁꯤ ꯃꯀꯥ ꯂꯥꯝꯂꯛꯈꯤ꯫ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯋꯥꯍꯩꯁꯤꯗ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯏꯔꯣꯏꯅꯅ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯀꯥꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯈꯤ, ꯍꯣꯏ ꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯌꯨꯝꯂꯣꯝꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯈꯜꯂꯛꯏ꯫ ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯇꯣꯡꯈꯤ ꯍꯥꯏꯕꯗꯒꯤꯅꯤ꯫ ꯀꯌꯥꯃꯨꯛ ꯐꯖꯕꯤ ꯁꯛꯇꯝꯅꯣ ꯍꯥꯏꯕꯗꯨ ꯏꯃꯤꯠꯁꯤꯅ ꯎꯅꯤꯡꯉꯛꯈꯤ꯫ ꯋꯥꯈꯜꯅ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯂꯥꯏꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯤꯔꯝꯂꯦꯟꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯇꯣꯡꯈꯤ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯁꯨꯝꯅ ꯑꯄꯨꯟꯕ ꯑꯃꯗ ꯑꯉꯥꯎꯕ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯑꯩꯒꯤ ꯏꯃꯥ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯦ, ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ? ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯤꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕ? ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯨꯠꯄꯨ ꯊꯨꯒꯥꯏꯔꯕꯗꯨꯗ ꯍꯩꯅꯤꯡꯗꯅ ꯈꯨꯝꯈꯤ, ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯃꯥ, ꯆꯨꯝꯅ ꯁꯨꯝ ꯍꯤꯞꯄꯅꯤ꯫ ꯑꯩꯒꯤ ꯍꯩꯅꯤꯡꯗꯕ ꯃꯇꯧꯗꯨꯗ ꯏꯃꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯄꯔꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯦ꯫ ꯈꯟꯈꯤ, ꯃꯌꯥꯝꯒꯤ ꯃꯤꯠꯇꯅ ꯎꯍꯜꯂꯒ ꯑꯩꯒꯤ ꯃꯤꯠꯅ ꯎꯍꯟꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯂꯦꯞꯇꯅ ꯆꯠꯄ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯈ꯭ꯔꯦ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕꯒꯤ ꯄꯨꯡꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯃꯪꯂꯛꯄ ꯅꯣꯡꯒꯤ ꯃꯄꯩ ꯑꯃꯅ ꯑꯇꯤꯌꯥ ꯁꯤꯟꯅ ꯀꯨꯞꯈ꯭ꯔꯦ꯫ ꯈꯥꯛꯄ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝ ꯀꯨꯡꯁꯤꯜꯂꯛꯄ ꯅꯣꯡꯅ ꯍꯧꯖꯤꯛꯇꯤ ꯌꯣꯠꯁꯕꯤꯒꯤ ꯍꯥꯃꯨꯛꯀꯨꯝ ꯃꯨꯁꯤꯟ ꯃꯨꯈ꯭ꯔꯦ, ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯊꯅꯥ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯈꯥ ꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯔꯤ꯫ ꯑꯊꯥꯞꯄꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯁꯤꯡꯅ ꯃꯌꯨꯝ ꯃꯌꯨꯝ ꯌꯧꯍꯧꯕ ꯅꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯆꯠ ꯌꯥꯡꯈꯠꯅꯔꯤ꯫ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯁꯤꯡꯅ ꯁ꯭ꯄꯤꯗ ꯍꯥꯞꯀꯠꯇꯨꯅ ꯀꯟꯅ ꯀꯟꯅ ꯊꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯟꯅ ꯆꯠꯅꯔꯤ, ꯊꯧꯅꯔꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯑꯃꯠꯇ ꯅꯪꯍꯧꯗ꯭ꯔꯦ꯫ ꯈꯔꯨꯡꯗꯒꯤ ꯏꯁꯤꯡ ꯍꯩꯊꯔꯛꯄꯒꯨꯝ ꯍꯩꯊꯔꯛꯈꯤ꯫ ꯌꯣꯠꯁꯨꯛ ꯃꯨꯛ ꯆꯥꯎꯕ ꯅꯣꯡꯂꯤꯛꯁꯤꯡꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯨꯊꯔꯛꯈꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯣꯡꯅ ꯆꯣꯠꯄ ꯀꯤꯕꯗꯒꯤ ꯑꯅꯛꯄꯗ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯅꯣꯡ ꯊꯨꯞꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯍꯥꯛ ꯑꯩꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗ꯭ꯔꯤ꯫ ꯂꯪꯖꯤꯟ ꯐꯪꯗ꯭ꯔꯕ ꯋꯥꯐꯝꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯪꯐꯥꯎꯅꯔꯔꯣꯏꯗꯕ ꯃꯪꯂꯥꯟꯗ ꯀꯟꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ꯫ ꯄꯂꯦꯞꯐꯝ ꯂꯩꯇ꯭ꯔꯕ ꯑꯁꯥ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯛꯄꯅꯤ, ꯃꯇꯝ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯃꯇꯝꯕꯨ ꯍꯧꯈꯤꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯝꯁꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯉꯩ, ꯑꯁꯥꯒꯤ ꯍꯤꯔꯦꯟ ꯍꯣꯜꯂꯤꯉꯩ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯑꯩꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯆꯥꯛꯁꯪꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ꯫ ꯂꯣꯏꯅꯅ ꯏꯃꯥ ꯏꯆꯥ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯈꯤ꯫ ꯆꯥꯛꯇꯨ ꯆꯥꯅ ꯏꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯋꯥꯈꯜ ꯈꯖꯤꯛꯇꯪꯗꯤ ꯇꯧ, ꯏꯃꯥ ꯏꯆꯥ ꯈꯛꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ꯫ ꯅꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯛꯄ ꯇꯔꯥꯏꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯋꯥꯔꯦ, ꯄꯣꯊꯥꯅꯤꯡꯉꯦ꯫
ꯄꯤꯛꯂꯁꯨ ꯆꯥꯎꯔꯁꯨ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯦꯗꯅ ꯃꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯕꯒꯦ? ꯌꯥꯔꯦꯗ ꯏꯃꯥ, ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯆꯥꯈꯤꯁꯤꯗ꯫ ꯅꯃꯧ ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯂꯗꯤ ꯂꯥꯏ ꯅꯤꯉꯣꯜ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯀꯅꯤꯀꯣ꯫ ꯃꯁꯤꯗ ꯏꯃꯥꯅ ꯁꯥꯎꯔꯛꯅꯅ ꯅꯪꯅꯕꯨ ꯅꯨꯄꯤ ꯄꯨꯁꯜꯂꯛꯀꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯂꯥꯏꯔ ꯕꯨꯠꯂ ꯏꯌꯥꯗ ꯌꯥꯔꯦ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯒꯤ ꯃꯃꯧ ꯄꯥꯝꯕꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩ ꯌꯥꯝꯅ ꯅꯣꯛꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯈꯤꯗꯦ, ꯅꯣꯛꯅꯤꯡꯕꯗꯣ ꯐꯥꯅ ꯐꯥꯅ ꯆꯥꯛ ꯆꯥꯈꯤ꯫ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯇꯣꯛꯄꯒ ꯃꯥꯡꯒꯣꯟꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯝꯗꯨ ꯐꯥꯎ ꯅꯣꯡꯗꯨ ꯄꯀꯟ ꯀꯟꯅ ꯆꯨꯗ꯭ꯔꯕꯁꯨ ꯄꯥꯔꯞꯅ ꯆꯨꯕꯗꯤ ꯂꯦꯞꯂꯝꯗ꯭ꯔꯤ꯫ ꯑꯩꯅ ꯗꯥꯔꯤꯒꯤ ꯃꯆꯤꯟ ꯍꯦꯛ ꯌꯧꯕꯒ ꯈꯪꯍꯧꯗꯅ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯏ꯫ ꯅꯣꯡꯊꯥꯡꯗꯨꯒꯤ ꯃꯉꯥꯜꯅ ꯑꯃꯝꯕꯕꯨ ꯊꯤꯡꯒꯥꯏꯗꯨꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯍꯣꯜꯂꯤꯕ ꯁꯣꯁꯤ ꯂꯦꯞꯈꯤꯕꯒꯨꯝꯃꯤ꯫ ꯃꯤꯍꯨꯟꯅ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯕꯒꯨꯝ ꯗꯪ ꯗꯪ ꯂꯥꯎꯅ ꯆꯣꯡꯂꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯀꯟꯅ ꯂꯥꯎꯈꯤ, "ꯅꯪ ꯀꯅꯥꯅꯣ?" ꯃꯗꯨꯗꯤ ꯅꯣꯡꯊꯥꯡꯒꯤ ꯃꯉꯥꯜꯗ ꯑꯩꯅ ꯁꯪꯒꯣꯏꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯩꯒꯤ ꯑꯦꯛꯇꯤꯚꯥ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯅ ꯐꯝꯂꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯈꯤ꯫ ꯑꯩꯅ ꯁꯞꯇ ꯀꯥꯏꯅ ꯂꯥꯎꯕꯗꯨꯗ ꯏꯃꯥꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ, ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯤ?" ꯑꯩ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯔꯆ ꯂꯥꯏꯠ ꯂꯧꯊꯣꯛꯎꯔꯒ ꯁꯪꯒꯣꯏ ꯇꯝꯅ ꯀꯥꯞꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ꯫ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯈꯛꯇ ꯎꯈꯤ꯫ ꯑꯩꯍꯥꯛ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯄꯟꯊꯗ꯭ꯔꯦ꯫ ꯅꯣꯡꯅ ꯆꯣꯠꯄꯕꯨ ꯀꯤꯗꯅ ꯅꯣꯡꯂꯛꯇꯨꯗ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯃꯨꯊꯠꯇꯅ ꯁꯪꯒꯣꯏ ꯇꯝꯅ ꯆꯠꯈꯤ꯫ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯏꯃꯥꯗꯣ ꯉꯛꯈꯤ꯫ ꯉꯛꯇꯨꯅ ꯗꯥꯔꯤ ꯃꯆꯤꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ, ꯀꯔꯤꯕꯨ ꯎꯈ꯭ꯔꯕꯒꯦ?" ꯑꯩꯍꯥꯛ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯅ ꯁꯪꯒꯣꯏ ꯑꯗꯨꯗ ꯀꯥꯈꯠꯈꯤ꯫ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯇꯣꯔꯆ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯐꯝ ꯈꯨꯗꯤꯡ ꯂꯩꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯤꯡꯕ ꯀꯥꯏꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯩꯅ ꯃꯥꯡꯒꯣꯟꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯏꯃꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯀꯔꯤ ꯎꯈ꯭ꯔꯕꯒꯦ?" ꯅꯣꯡꯊꯥꯡꯒꯤ ꯃꯉꯥꯜꯗ ꯁꯪꯒꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯎꯈꯤꯕꯒꯨꯝ ꯇꯧꯕ ꯑꯗꯨꯗ ꯆꯤꯡꯅꯗꯨꯅ ꯌꯦꯡꯂꯨꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯁꯪꯒꯣꯏꯒꯤ ꯅꯥꯛ ꯌꯦꯠ ꯃꯅꯤꯡ ꯃꯌꯥꯗ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ꯫ ꯑꯩꯅ ꯏꯃꯥꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯦ꯫ ꯃꯇꯝꯁꯤꯗ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯦ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯅꯪꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩꯗ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯆꯦꯟꯈꯤꯕ꯫ ꯑꯗꯨꯅ ꯅꯪꯒꯤ ꯒꯥꯔꯤꯁꯤ ꯏꯃꯨꯡꯗ ꯏꯟꯁꯤꯜꯂꯛꯑꯁꯤꯔꯣ?" ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯕꯅꯤ ꯏꯃꯥ, ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯆꯦꯟꯈꯤꯕ ꯑꯣꯏꯔꯕꯁꯨ ꯂꯩꯈꯣꯝ ꯃꯔꯛꯁꯤꯗ ꯈꯣꯡꯒꯨꯟ ꯈꯔꯗꯤ ꯇꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯈꯣꯝ ꯇꯩꯔꯕ ꯃꯈꯣꯡꯗꯨꯅ ꯑꯀꯪꯕ ꯁꯪꯒꯣꯏꯁꯤꯗ ꯀꯥꯔꯛꯄꯗ ꯑꯗꯨꯁꯨ ꯈꯣꯡꯒꯨꯟ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ ꯏꯃꯥ, ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯒ ꯏꯃꯥ ꯏꯆꯥ ꯇꯨꯡꯗ ꯃꯥꯡꯊ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯩꯍꯥꯛ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯊꯛꯇ ꯂꯣꯡꯅ ꯍꯤꯞꯊꯔꯦ꯫ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯅꯣꯡꯊꯥꯡꯒꯤ ꯁꯛꯇꯝꯗꯨꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯉꯁꯥꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ ꯏꯅꯦ ꯃꯦꯝꯆꯥ, ꯃꯦꯝꯃꯤ, ꯁꯅꯥꯇꯣꯏ ꯍꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯆꯨꯝꯂꯦ꯫ ꯏꯃꯤꯠꯃꯛꯅ ꯍꯛꯊꯦꯡꯅ ꯎꯔꯕꯁꯤꯗꯗꯤ ꯏꯁꯥꯗ ꯑꯐꯥ ꯑꯄꯨꯟꯅꯕꯒꯨꯝ ꯑꯃ ꯇꯧꯔꯛꯈꯤ꯫ ꯄꯨꯛꯅꯤꯡꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯩꯒꯤ ꯀꯥꯁꯤ ꯃꯥꯡꯒꯣꯟꯗ ꯇꯣꯞꯅ ꯏꯟꯊꯣꯛꯂꯒ ꯁꯥꯕ ꯃꯥꯡꯒꯣꯟꯒꯤ ꯀꯥꯅꯤ꯫ ꯑꯃꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯒ ꯁꯪꯒꯣꯏꯔꯣꯝꯗ ꯌꯦꯡꯉꯤ꯫ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯈꯤ, ꯎꯈꯤꯕ ꯁꯛꯇꯝꯗꯨ ꯁꯣꯏꯗꯅ ꯑꯃꯨꯛꯁꯨ ꯎꯈꯤꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯑꯩꯅ ꯁꯪꯒꯣꯏꯔꯣꯝꯗ ꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯌꯥꯔꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯈꯤ꯫ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯂꯨꯝꯂꯕ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝ ꯑꯃꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯐꯥꯎ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗꯅ ꯉꯥꯎꯅ ꯁꯥꯎꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ
kana takini matagum yamna sonthangnana hakiba khonjeni madudi tumlabra matang asida pangkhola utige ahanba saruk mayamda tahanjaba loijare wari asigi anisuba saruk mangphauna bahaiba wari asi puduna laksage mayam punamak khawrana wari asibu ngaiduna lebiramu arobada mayam punamakpu ikoknono khurumjari